Kurmzari, Ning Tabjir Smutaram Oksari, Mapung Pausing. Sada Hilspu Mapung Faba Revenue District Ama Oyhalo Haina Davi Tauriba Asigi Matanda Ngasi Civil Society Karaga District Demand Committee Punna Chief Minister da Takshin Kre Chief Minister na Sada Hilspu Tahana District Pithopada Pamdu Sodo Lapa Yabana House Pithopa Yaji Haina Kangalakre Ngasi Chief Minister ga Unaba Adu Saru Yakiba Sindi UCM gi President Elamam Johnson Amuko gi President Devan Sharma CCLK gi President Arjun Telaiba Kuki Inpi Manipur KSO Headquarter gi Luchingba Amade Sada Hills District Demand Committee gi Maroiba Miyoi Sing Saru Yaki Ngasi Chief Minister ga Unaba Adu gi Matangda Amuko gi President Devan Sharma na ISTV News ta Wafam Kaya Phongdorali Chumana Thayai na Labse Masi Manu Masi Tamay Wafam Sapayana Ning Bakai Naili and Portless Niata Masi Governments Lagi Asatong Lady Lady Organization is the revenue organization Sinchi Ekon Makapana Ayang Mukana Ganda steps in the way Lojak and Kanjari Lona Project United Naga Council Muslim and some Satariba Broken Asset Masi Mio Nagi Mayota Manipur Mian Mayota Satava Blocket Makani Manipur government in the woman Sidida Makoki Nati Talibati Mansi Aduna Masi Manipur Mian Mayota Satava Sidi Masi Yamatawai Dava Shona Suya Makani Anatu Matanda Masi Handu Habu from Jay Kami Makana Yamaleva Masatana Masi Handu Hena Pagani Sada Hilspu Mapung Faba District Ama Oina Lauthokpa Yaroi Haina United Naga Council na National Project Sing Thingba Yauna National Highway Animata Chataraliba Economic Blockade ki matangda ngasi New Delhi da Union Home Ministry gi official singa UNC ga wari sanakiba yanaba purakidre Blockade makha chathabaga loinana hena kanba khongjang UNC na changshilagani hairi Union Home Ministry gi Joint Secretary Northeast in charge Satyendra Gargna Solution ama purakna ba stakeholder singa central government ka wari sagani haina thazaba piki adubu madumakna UNC bu thazaba ngamhandabana blockade ki khongjang asi makha chathana ba firep lobani masi natana naga singi option amata leite Manipur government na sukta taroi central government na khud thingjingadabani haina wari sanaba adubu luchingkiba UNC gi president Gaidon Kamaina Pundoki UNC gi maikaidagi Sada Hills ki matangda Manipur government amasung naga singi yanakiba MOU Mari amasung Ministry of Home Affairs na Ingnisani Taramatoi gi November Kulumdoi da P ki bathazaba sing government na chapsa na nga papami Anoba district semagi isu sida Indian government na official oiba aiba oina thazahanba piba ngamdriba fauba naga miyam na kaidawnungda yashinaba amata tawroi haina UNC na phongdoki Miyoi tarunga saba Gaidon Kamaina Luchingba Mihut Kangbu sida All Naga Students Association Manipur gi President Seth Sasangsu Yauri UNC na National Highways in the Hauji Chatariba Matamkataba Economic Blockade Asina Marab Oidaga, Tau Yauna, Nomada Changdaba Yadraba Port Chasing, Watsilakpadagi Akanba Security Escort Kaloina Ngarang Infal Tadokiba Gari Chaniga Marfudra Taruk, Ngasi Ayuk Silcha Yokre, Gari Singadu Ngarang Numidang Pungnipan Lom Taba Matamda Jiribam Yoruba Matung, Ngasi Ayuk Silcha da Tungkibani, Gari Singasiki Manunda Oil Tanker Nifugataruk, Bullet Humfuga Humdoi ATF tanker ani amasung truck chamaga marfumdoi yauri gari sing asigi manungda oil tanker singdi numit nini humni gi manungda Siljadagi Imphal yorakani oil tanker sing asigi manungda Assam government na mateng pangduna oil tanker tarataret amagasu Imphal yorokpa yai hairi Consumer Affairs Food and Public Distribution gi Director MJI School su Siljada leiduna pochai gi award pa leraliba asigi athuba matamda konana bahonari Amaromda Khati da Panduna Lerakiba petrol tanker Nifuga Mapan, diesel tanker Yankega Mapal, LPG bullet Kuntraga Nipan, kerosene oil tanker Taret, ATF Puba tanker Ani Jiribam Lomda Lakna Bakungshan Bahokre, Ngarang Junkiba escort sing Aduna oil tanker Cham Yankai Manga, Purakani Haidi. Amaromda UNC gi blockade Asinamaram Oiduna. Hauze Potana Yauba truck Chahunga Yankai Hena Mau the Panduna Lady. Matam sana lambida faiduna lerakpa asina gari gi miyoi sing khudung chadaba kayamu mayoknare hairi chehi gi ningol chakoba kumai pawba ikai khumnaba uttana UNC amadi makhoi ka khusanaba miyoi kharana changsilakiba matam kaktaba economic blockade asina UNC asi khwaidagi communal oiba loop amani haina ipsana lawri hairi
UNCꯅ ꯆꯪꯁꯤꯜꯂꯤꯕ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯔꯣꯜꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯔꯦ JCRPSꯅ ILP ꯁꯤꯁꯇꯦꯝꯒ ꯃꯥꯟꯅꯕ ꯂꯣ ꯑꯃ ꯆꯠꯅꯍꯟꯅꯕꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯁꯤꯡꯗ UNCꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯁꯤꯟꯅꯗꯨꯅ ꯑꯔꯥꯟꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯗ ꯍꯨ ꯀꯥꯝꯁꯤꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤꯅ ꯁꯔꯍꯤꯁꯀꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗꯅ UNCꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯂꯦꯞꯂꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯆꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ UNCꯅ ꯀꯨꯀꯤ ꯑꯃꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯃꯠꯇꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯤ ꯐꯪꯈꯤꯕ ꯁ꯭ꯇꯦꯠ ꯁꯦꯗ꯭ꯌꯨꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯃꯈꯜ 15ꯗ ꯊꯕꯛꯇ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯑꯣ ꯏꯕꯣꯕꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯦ ꯂꯧꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯁꯦꯗ꯭ꯌꯨꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ 15ꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯤꯅꯤꯃꯝ ꯋꯦꯖꯦꯁ ꯔꯦꯠ ꯑꯁꯤ ꯑꯟꯁ꯭ꯀꯤꯜ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯅꯣꯡꯃꯗ ꯂꯨꯄꯥ 192.8 ꯁꯤꯅꯣꯅꯤ ꯁꯦꯃꯤ ꯁ꯭ꯀꯤꯜꯒꯤ ꯑꯣꯏꯅ 119.87ꯅꯤ ꯁ꯭ꯀꯤꯜ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ 132.3 ꯁꯤꯅꯣꯅꯤ ngasi phongkiba mifamna unskilled labor kusuman lupa 215 semi skill gi amadi lupa 294 amadi skill labor gi oina 263 da hengale haike ngasi gi mifam aduna IPR gi post po professional post oihenbada ayaba piki amaromda MSPCL mapangal kakhara nabagi damak darkar leba post lobadasu cabinet ayaba pikre hairi UNCꯅ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃꯁꯨꯡ 1000 ꯆꯞꯄꯤ ꯅꯣꯠ ꯆꯠꯅꯍꯟꯈꯤꯗꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯝꯐꯥꯂꯣꯡ ꯀꯩꯊꯦꯜ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯝꯗ ꯆꯩꯊꯦꯡ ꯄꯤꯔꯤ ꯍꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯂꯨꯄꯥ 100ꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯜ ꯀꯥꯏꯕꯗ ꯀꯌꯥ 1,900 ꯐꯪꯂꯝꯕ ꯑꯗꯨ 1,900ꯗ ꯍꯟꯊꯈ꯭ꯔꯦ ꯂꯨꯄꯥ 100ꯒꯤ ꯚꯦꯜꯌꯨ ꯍꯟꯊꯔꯛꯄꯗ ꯀꯩꯊꯦꯜꯗ ꯍꯧꯖꯤꯛ ꯄꯣꯠꯀꯤ ꯃꯃꯜ ꯋꯥꯡꯂꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯣꯠ ꯂꯩꯕꯤꯅꯕ ꯃꯤ ꯂꯥꯛꯇꯕꯅ ꯀꯩꯊꯦꯜ ꯑꯁꯤ ꯏꯇꯥꯛ ꯇꯥꯛꯂꯦ ꯑꯃꯔꯣꯝꯗ ꯂꯨꯄꯥ 500 ꯑꯃꯁꯨꯡ 1000 ꯆꯞꯄꯤ ꯅꯣꯠ ꯕꯦꯡꯛꯇ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯑꯃꯗꯤ ꯀꯥꯏꯊꯣꯛꯄꯒꯤ ꯑꯋꯥꯕ ꯃꯣꯔꯦꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯊꯦꯡꯅꯔꯤ ꯉꯁꯤꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯕꯦꯡꯛꯁꯤꯡꯗ ꯁꯥꯡꯅ ꯀ꯭ꯌꯨ ꯂꯦꯞꯅꯈꯤ ꯀꯁꯇꯃꯔꯁꯤꯡꯅ ꯁꯦꯜ ꯀꯥꯏꯕꯗ ꯑꯌꯥꯝꯕꯅ ꯂꯨꯄꯥ 10 10 ꯑꯃꯁꯨꯡ 50 ꯆꯞꯄꯤꯅ ꯑꯌꯥꯝꯕ ꯐꯪꯏ ꯃꯗꯨꯁꯨ ꯑꯃꯟꯕ ꯄꯩꯁꯥ ꯑꯣꯏꯕꯅ ꯃꯔꯛꯇ ꯁꯦꯒꯥꯏꯕ ꯐꯥꯎꯕ ꯌꯥꯎꯔꯦ ꯑꯦꯛꯁꯤꯁ ꯕꯦꯡꯛ ꯑꯃꯗꯤ SBIꯒꯤ ATM ꯕꯨꯠ ꯑꯅꯤꯁꯨ ꯃꯊꯧ ꯇꯧꯗꯕꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ पैसा कायबा ngamdre tokan lawbasu ngamdre mi kinadra pung amadagi lepasu ngamdre jai khoi yamna ware Manipur University da SBI Bank branch da sel onthoknaba amadi thamjinnaba mioi kaya ayu anganbadagi ngainaraga mioi kharadana piba haukraga line yadre habadagi miyamna irang haukre thaudodugi matangda mafam adudagi phangba pauda ngase ayu anganbadagi hauna mioi kaya na paisa thamjinnaba amadi onthoknaba ngaiduna leinaki ngase ayu pung 10 rom tabadagi mioi kharana piba horamlaga net yadre haiduna bank ki thabak loishinki mafam aduda leramba mioi kharana phongdropada Bank authority ki thawong yaningde mioi khara khak piramlaga line yadre habasi yaningde phongdorake sasu lakhibdo pibadu mi kumaridin pidri hai adubo laiba semam kaya na joi khaiba ngamdre adubo mo hosik isam samna manager haijina akoi mewak yade aduga mewak yabangai si habasi natana ma paum piraktre moidi meimunda poroga kholaga sabada chawada jankhai lising na sab ka ka पैसा काय su jawa adu sibina di modu potu ngam ba kai pisa lising tara asoi porok mai kai duno ba adu mai porok khulak la ta santo mi santo ga lupa lising da sama adu chawa da jang kai sibai ka ka sendoi chabagi type ta no mu passenger su panga dena adu taw nei reba sona kan da lupa lising tang pire adu bakha ta budi lising kai ya de moi na di sondi lak poro kai ga bazar da sada lupa lising tara porok ne ai kai bi gine to kai sama da passenger kano chawa passenger kano mai taw na si tore adu masi bazar mayang pen no kholo mayang ni khoju kham ngamde adu khoju ngami tabu ngai le ware adu masi yaragadi khathuna mojingi bengi staff sing khogi moigi century thamoi sengna thabak tabu masi pamjai thawdosigi matangda bank ki chief manager Pranab Sena
BSNL gi line yakidabadagi miyam gi ningba thungkidabani bank ki maikaidagi mi thadana BSNL na line yahanana bakhangankre haike. BSNL connectivity problem is there. So our part it is okay, but BSNL connectivity they are telling that some cable problem is there. They are on the repairing now still. I have already sent my officials to BSNL office. So what information I got from them, this is their information. Economic blockade ki khudong chaba lauduna port ki mama wang na yolamba sing kanglaipa Commercial Affairs Association na fagale hai na ngasi ka sampata leba ipsa gi office ta pangtopa pawmi sing unabada association gi convener Laisram Ratan phongdokre ipsha amadi case na punna sem kiba kanglaipa Commercial Affairs Association na ngasi black ta petrol ion ba Imphal iski mafam tare ni pandagi fagat ki alu gali amasung nagamapal area dagi alu tilaw amadi chanam hanagi mamaldagi ka hena Yolambagi da magfagati Ratan na makata na fagalaba polam singasi hayang ayupong tarada infagi samu makongda hanagi mamalda miyamda pangangani haike. Samu makongda alu telaw janam hayo polam singasi jana polam singasi hayo ko yung lepi gumanan ko kun mga alu na punda janam na mga da o telaw na mga da janam na Hausi wadiba Manipur gi fibam asidagi kalaudrabadi Manipur gi tunglamchat leitaba habadu oiragani mapangal kanba Manipur ohensi harbadi sagai natai amadi purupta yumfam oiba political party muthalasi haina NPP gi state president Thangmilian Kipgen phongdokre BJP dagi toklaga party asida nauna changlaba hidang mayum nabade Case Radha Kishore Sagolban Kendra gi Ward number 10 da Congress Committee oikiba S Ibo Choba RK Santibala amasung Naurem Ongbi Purnima sibu taramna opagi taramda wafamasi mana phongdokibani wayang bamlekai leba party office ta pangtokiba taram aduda working president Azang Khongsai Women Front ki president G Satyabati Susaru yake Thangmi Liana Makataraduna awang nopokta base tawba NPP bu mapangal kangkhat handuna Manipur gi laibak leblasi amaromda hauzu leriba Manipur gi fibam asida government amal leiribanina luchungba kanano thirapat tabani adubu petrol liter da lupa chani helaba fawba government asina tumina leiba habisi miyambu thausadi habani phungdoki Manipur kangkhat se hai de ege wakhandadi Delhi gi party Delhi gi mayang se me khoi kangkhat handene se thajade khoi unity ma pura ga khoi ne khoi isabu no to kangkhat handene tene khoi kangkhat ningai leite BJP dagi tolak labat Navdev Sarmana NPP da Europagi matang da paladuna Manipur da hauzi miyamna mipainari ba si integrity ni BJP na kaidongai da Manipur gi integrity nga pangamloi masi khangbadagi party asi thadolaga NPP da Europani haike Lupa chamanga chapi amasung lesing chapina tha asigi kunmari fawba mai amadi isingi bill thiba government hospital amadi plane ticket kapada chana khigani haina lauthora kiba wapam Bharatiya Janata Yuva Morcha na taram okre tawutabu mari lenaba singna thabak oina pangthok libra haiba du morcha na hendagi akhanaba drive chataduna yengshin ba horagani hairi BJP Manipur Pradesh ki office ta pangthopa pawi mifam amada Yuva Morcha gi president N Somorjina lautholiba wafam sing asida paisa loba haiba low haiba yade haibagi paw phangmadagi miyam gi yengduna drive asi chathabgadabani kanagumba sina hiram asigi matang da wakaning balerabasu khudakta BJYM gi helpline number da phone tobiro haiki karigumba hairiba paisa singsi all note singse maroi lupa chonga gal singasi chana daba adugumba oil farm khangde do hospital khangde post office khangde dumba singdo chana daba leiram lagadi Bharatiya Janata Yuva Morchana adugi drive ma changjamba hayengdagi haujaragani maramaduna haiba port singasi Narendra Modi ji na corruption amadi black money gi against sathariba port asida kogi Manipur gi nusijaraba islina public singna corruption chi India dagi amtang marufuna muthana bahona baduda sobo daita tang war suwana khangminasi Tungda Imphal mafam kayada leriba bank amadi ATM gi mamangda sel kaithonaba miyamna queue sangna lepliba singi awaba kharadang koknanaba BJYM na thangnaba ising yantoke queue lelamdi nupi abana handak lakhola liba khongthang asi yani maramdi masina lairaba inakhonba khaidabagi saktam ama ugani khalli haina phongdorakli
Imung manung ki budi kitang ko jo han ma di pasha so bele hok do bina kitang budi sayen na re da na bolam le ga har hek ya re hek ya ro ta ba khot ba adu busi bu hek biang gi nu mini ni close au gib do adu matung da gi di biang hang to ko dai di adum exchange tok tok sin do ki kitang sang le pa ga su le da ko adu budi phare Jamangat capi amadi lising capi chanarore habadagi miyamna bank ta paisa deposit tausinba anobo paisa kaiba amadi sindokpada bank ki mamangda matam sangna queue lepa mioi sindangasi Manipur Pradesh Congress Committee amadi Manipur Pradesh Congress Seva Dolna SBI Secretariat branch amadi Thangal Bazar da thangnanaba ising yanthokre Thau Phangdabadagi School Van Association Moirangna ngasidagi mahiru sing thinba lepre oil pump singda thau marang kaina phangdriba phawa service leblagani masida mari leinaba khudimangna warobiganu amaromda blockade handoktrabadi association asinasu blockade ki mayokta changshila pakhongjang singda sawakani hairi Power Marathon atemba break amata Constipation dabana manung samban waitaba constipation problem kohon magami itam tanba magam sadaba singmusu kohon magami nomada tumam daida lumbu saba ising glass amada chamas amana taga anida thadar basis dabiyo constipate Changi labor somat padagi producing aktaba akcham choktarba tumma chaba yaraktaba khong hanga nungayaktaba singidabak amatta ngayaba upaidi jolip syrup amasung jolip capsule ro changmina sinabiyo Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Science Tutorial Center, Wangkai Kaichel Assangbi, admission open. Revision course BOSM 2016 from 5th December and new foundation course BOSM 2017 and 18 from 14 December. Our faculty members are ex-head examiners and many renowned resource persons come and join. For detail, please visit the office of the Science Tutorial Center from 4:30 to 7:30 p.m. Mayang Imphal constituency polling station number 23/9 Mayang Imphal Thana Awang Lekai Sorok Maningda Leba Thongam Amu Kowa Amagi Imung Manungi Miyoi Pumnamak Sikre Haiduna Amadi Councillor election da Arona Yaduna voting right Fangduna vote Thadakraba Miyoi Taruk Amasu voter list age Kalkhat Piram De Hari Hiramasiga Mari Lenana Ngasi Lamphel DC office ki complex da Paumisiga Unaba Amada Mayang Imphal Mandolgi BJP Mahila Morcha gi General Secretary Chirom Bijayana ngasi asi voter list ming hapchinba lokthokpa amadi semdopagi final hearing oibadagi kendra asigi oina yengshinba lakpada myoising asigi listing voter list ki objector amana list gi kasapirambani hiramasi matangda mari lenaba official singda myoising asi hingli amadi chahi suduna vote thadakrabani haina wakat lubada official singna thabak amata pakhat pidana chatre mari lenaba aro singna ajumara ningthina khangna thabak tohaningi Makatana Masat Sikre Amadi Chahi Sudi Haina voter list agi kaltat pikrabasingna Election Commission of India da Waka Cherol Pisilagani Haiki. Aduna aro amana tagiba decision si yamna isam samne ta line lawradra kari aro du di karimta khangdaba aro ra matamdu da pigibra aro do adu da sunatana object aduna ai lale ai masi withdraw tawjarage na haiba matamda su makoina officially leba miyosinduna yabidre leiriba aro sinasu Jackson Niyom Chumna, Tabak the Honey Mafam Pudingi Arrows in Duna, especially a quick Impal rescue over Arrows, my Impal constituency Arrows in a Masi, a Chumbaranti, the Laga Tabak the Honey. Ketrigao Kendagi Boot Level Committee Mifama Kongpal the Leba Hanagi Emily Tangzam Nandakishogim the Pantokre, Taramadu BJP Manipur Pradesh President Oramba M. Borot, Secretary Nimbus, BJP Mahila Morchagi President Orambi K. Memasusariake. Kendra Sigi Hanagi MLA Oramba Chase Nandakishona Mangna MLA Oringada Miam Kusam Raduna Tabaka Tauke Hausu Miam Gidama Angambata Tokonagani Haike M Forana Sale Peshilaga Voter Sale Yengani Haiba Mui Singdadi Narendra Modi Senza Tumza Amasung Black Money Muta Nabaho Naba Asina Awaba Ama Oram Lagani Haike Weeklies Haiba Adunumba International Waiba Kana the Pashaki Amlay Haibagi Haibagi can also property share Tiba
ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛ ꯂꯩ ꯃꯤ ꯑꯃꯈꯛ ꯂꯩ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯕꯣꯕꯤꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯏꯕꯣꯕꯤꯁꯤ ꯃꯥꯅ ꯁꯤ ꯑꯦꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯦꯁꯀ ꯂꯣꯏꯅꯅ ꯂꯨꯄꯥ ꯀꯔꯣꯔ 8.5 ꯂꯩ ꯍꯥꯏꯅ ꯈꯕꯔꯗꯨ ꯐꯣꯡꯈꯤꯑꯕ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯈꯕꯔꯗꯨ ꯐꯣꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯑꯃꯨꯛ ꯂꯩꯒꯦꯕꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯕ ꯈꯨꯝꯖꯥꯊꯥꯡ ꯃꯥꯒꯤ ꯀꯔꯣꯔ 9,000ꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯦꯁꯀ ꯂꯣꯏꯅꯅ ꯂꯩ ꯐꯣꯡ ꯍꯥꯏꯔꯤꯕ ꯐꯣꯡꯂꯤꯕ ꯄꯩꯁꯥꯁꯤ ꯀꯗꯥꯏꯗꯩꯅꯣ 이번도 까지 비즈니스 타고요. 좀이 아함보다 제 재미있어 보이지는 거 티가 맞잠자 떠오르네. 지나다나게 게임 떡디 마 저we 제나 뭐 여러분 무슨 때 제가 다른 스페셜 제가 다 왜를 무슨 때 그림때 했던 마니푸르 미니스터 왜를 간다 루파 가로 리싱터 마카이 마비 프로퍼티 위थ 케스 내가 따로 보이디 바로 सरकारसिन पिथर किवा एनडीए की वाल लेते यूपीए की वाल लेते पिथर किवा पैसा में आप तो मददगी लहोबा फंड नत्रा माइ ट्रेजरी द यावसे ब्राजील की साउथ लुइसा नवंबर 13 के कुनफावा पांगथोगदबा वर्ल्ड पीस काउंसिल की जनरल असेंबली यावरनबगी दमा मणिपुर स्टेट काउंसिल सीपीआई की स्टेट सेक्रेटरी डॉक्टर एम नराग ngasi इंफाल थादोखरे मिफम असिदा डॉक्टर नरागा लोइनना हाना एमपी ओरंबा निरत पाल बासु मखोय अनि खलतमक इंडिया दगी वर्ल्ड पीस काउंसिल ना इनवाइट तरोखिबनी असेंबली असिगी स्लोगन ना इंपेरियलिज्म की मायोक्ता मियामगी इहो हेनमा पांगल कखदहंबा हाइबनी मणिपुर स्टेट कोऑपरेटिव यूनियन अमसुंग रजिस्ट्रार कोऑपरेटिव सोसाइटी मणिपुर न सिंधुना चयोल अम चुपना चथगदबा हुंफुगहुमदोय सुबा ऑल इंडिया कोऑपरेटिव वीक थोरम लाइस्ट्रम लेदा कम्युनिटी हॉल हौदोखरे सस्टेनेबल डेवलपमेंट अमसुंग ग्रोथ ता कोऑपरेटिव सिंगी थौदांग हाइब थीम दा पांथोगबा थोरम अदुदा कमिश्नर बीबी शर्मा आईसीएम की चेयरमैन एल तोनबिसर कोऑपरेटिव सोसाइटी की रजिस्ट्रार एल नबकिशोर सुसरुयाके थौबाल इम्फाल ईस्ट बिष्णुपुर डिस्ट्रिक्ट की मफम सिंदा थरोमसी था असगी कुनफाउबा चथगनी हाइरी आमजुअमदी डॉक्टर ललास आई क्लिनिक एंड ऑप्टिकल्स लमफेलगा खुसमनदुना निमित मंगानी चथगदबा पाउमी सिंगी लेमना मित लायंबगी केम ngasiदगी लमफेलदा लेबा क्लिनिक असिदा हौख्रे था असगी कुमापन फाउबा चथगदबा केम असगी मतांगदा क्लिनिक असगी मपु एम माइकल ना पाउमी सिंग मसामाउ फना लेनबा होनबदा मित फबसु तंगाई फदबा येंगलगा केम मसी पांगथोपनी हाइबा वाफम फोंदोके आगा येंगनबा आइना फ्री आई केम सिजरनी फ्री आई कंसल्टेशन फ्री आई टेस्टिंग along with free medicine ka thamdari मितई ना शेड्यूल कास्ट लिस्ट चलबदे मणिपुर की इकोनॉमी फगतपदा चाउन मतिंग ओइगनी हाइबा टॉपिक ता ngasi वाइखो मनी गर्ल्स कॉलेज न सिंधुना डिबेटिंग कंपटीशन अमा कॉलेज असिदा पांगतोखरे थरमदुदा कॉलेज असिगी प्रिंसिपल ओक्रम इबेटोन अमदी एडवोकेट अरुण जैना मरोइबा म्यूसिंग सरुक याकी सपोर्टर ओइना वांगांग खिबा वाइखो मनी गर्ल्स कॉलेज की तखेलंबम कानन बलाना फर्स्ट थौबाल कॉलेज की सफ्यू रहमान सेकेंड अमदी ऑपोजर ओइना वांगांग खिबा खा मणिपुर कॉलेज की अरुण मयंगबमना अहुमसुबा पोजीशन ताखरे चयोलम चुमने चथगदबा हुमफुगहुमदोय सुबा ऑल इंडिया कोऑपरेटिव वीक पालन थोरम ngasi nini चंबे नुमिता मणिपुर स्टेट कोऑपरेटिव यूनियन ना डिस्ट्रिक्ट कोऑपरेटिव ऑफिसर थौबाल एनसीआई कोऑपरेटिव एजुकेशन फील्ड प्रोजेक्ट थौबाल अमदी थौबाल कोऑपरेटिव बैंक का पुन्न सिंधुना खेती संगन थौबाल दा थोरम पांगथोखरे थोरमदुदा थौबाल जिला परिषद के अध्यक्ष केस सुर्णलता मणिपुर स्टेट कोऑपरेटिव यूनियन की प्रेसिडेंट एल तोबिसक एनसीयूआई प्रोजेक्ट कोऑर्डिनेशन कमिटी की चेयरपर्सन जीना पोत्संगबम डीआईसी थौबाल की प्रोजेक्ट मैनेजर तोम्बी अमदी डिस्ट्रिक्ट कोऑपरेटिव ऑफिसर थौबाल एल इबोमचान अमरोइबा म्यूसिंग सरुयाके अध्यक्ष सुर्णलताना कोऑपरेटिव मूवमेंट असि मियाम पुनः चाखोनबा होनमनसी हाइके चेयरपर्सन जेईआरसी मणिपुर एंड मिजोरम अमदी मैनेजिंग डायरेक्टर एमएसपीडीसीएल ना सिंधुना कांगपोपी वार्ड नंबर 2 दलेबा सदर हिल्स ऑटोनोमस डिस्ट्रिक्ट काउंसिल हॉल दा इलेक्ट्रिसिटी कंज्यूमर अवेयरनेस प्रोग्राम पांगथोखरे थरमदुदा जेईआरसी मणिपुर एंड मिजोरम की चेयरपर्सन आरके किशोर सिंह कांगपोपी एडीसी की मेंबर ngमखो हाउकेप एमएसपीडीसीएल की एग्जीक्यूटिव डायरेक्टर कमर्शियल केस खंबा सिंह कांगपोपी की डीजीएम बी लाल नैशांग साइटे नचिंबा मियोय क्याना सरुयाकी कंज्यूमर सिंह मतोकरम मई सिजिनगदगी अमदी मखोयना थेंगनरिबा खुदोंग चादबा कयागी मतंगदा इंटरेक्शन प्रोग्राम अमसु पांगथोके थरमगो मरी लेना एमएसपीसीएल की एग्जीक्यूटिव डायरेक्टर कमर्शियल केस खंबा सिंहना
MSPDCL na miyam da piriba mai asiga karak liba revenue asiga khenaba kaya leiri masi Manipur sarkar na menkhatuna leiri Manipur gi mai gi phibam fagat hanana ba hona bada consumer singi chawraba thodang lei miyam na mai sizinaba gi changda niyom chumna sizinabiu madugi matungina pifam thokpa tax ningthina pibiu haike the Manipur da koi mai thokaba all the station to register state government now. Because we make it from the farm to the government to mobile internet. I put the return around 14 crore from Lemon to go to Taram to state government and subsidy going to property. I know what you are doing in the Mayan Malaysia farm, Sinabi. The one that is Sinabi may go, Maduti, but it's out of the Yun Topa, and the Yun to be. See the other way. November kunithoidagi haugadoriba Sangai Festival da International Sangai Film Festival pangthonaba sem sare hai nangasi numidang Manipur State Film Development Society da paumisinga unaba amada festival asigi chairperson Dr. K Susila na phongdokre festival asigi vice chairperson Surjakanta Sarmana handagi festival asida Manipuri feature films singdagi ama khangalaga premier show festival manungda utkani Masigi damak November 19 fawi manungda mari lenabasingna organizing committee da khangalakadabani haike Dr. K Susilana handaki festival asida Russian film da hena focus pigani Russian film tara manga yauna Manipuri feature film tara humdoirom aduga naina feature film su yaugani loinana numit khudingi film gi lamda discuss su festival asida tawgani haike Alba, festival sida ekoi utsagani aduga nan feature film ju utsagani ekoi na nungdangwengi matamdana ekoi na discussion aware da film mari laina ba mayama ekoi film actor aduga film director sing aduga tongan da film maramda thawai wabu ba mayam gi hoina ekoi madu discussion aware amaso ekoi thamjagani aduna hai film festival sida mayam sau da buduna film festival sida makuban Institute of Bioresources and Sustainable Development IBSD na sinduna India ki ahanba Cherry Blossom Festival Polo Ground Silong da hokre audopagi tharamda Meghalaya ki Chief Minister Dr. Mukul Sangma IBSD ki Director Professor Dinabandhu Susaryake Cherry Blossom Sakura for Peace, Prosperity and Sustainable Development Mingthonba Coffee Table Book amasu Chief Minister na release tawke Chief Minister Dr. Mukul na Mausana Cherry Blossom asi Meghalaya da khudol oina piramle masina state asibu lam koiba singi mijeng fam ohenle haiki IBSD ki Director Professor Dinabandhu na India ki oina festival asi pangtokpani IBSD ki maikei dagi awang nongpo ki socio economic ki fivam fagaranaba miyeng thamli haiki Manipur Handloom and Handicraft Development Cooperation Limited na Pauna Bazar da shopping complex ama Commerce and Industries Minister Govindas Konthaujam na hangdokre Taramadda Department asigi Principal Secretary Lakher Handloom ki Additional Director K Lamdi Kamai Susarya ke ngasi hangdoliba shopping complex asida handicrafts ki stall ani amadi handloom ki stall ani yauri Minister Govindas Konthaujam na ngasi hangdoliba shopping complex asina lamdam asigi handloom amadi handicraft ki pothok kaya utuna mapalamdagi lakpa tourist kaya da pukning chingsingani tourist singna lamdam asigi khudam oibe yaba potlam leiningakpa matamda thengnariba awaba khara makhaidi shopping complex asina kohalagani haike amaromda wangkhaida leiba panthoibi arketa handloom gi exhibition amadi pisabi singda credit langpibagi thoram amasu pangthoki maduda minister na lamdam asigi Pisaba singi senthok lambi amadi makoina potok sing market tawbada mateng oinanaba lasing asi credit oina pinanaba sinbani ngapigani langsing asi credit oina pinanaba sinbani makoina lokhiba langsing adudagi putorapa pothok sing adu cooperation na amuk leiduna mapalamda market tawnanaba thorang tawri masina pisabi singi sel thumgi phibam da khara makaidi mateng pangani makoina ngasi piriba langsing asi tangkak naina singat hananabagi khudung chabasu legani ngasi dagi hawraga laliba tang kuntra fawba langsing credit pibagi thabak chathagani haike kehna reversing the encouragement of piba karbi encouragement no haya gani akoi na hijaliba akoi ki vidya akoi ki lejaliba skills se asi केस transfer
केस होइना ओंथोकपदा पैसा होइना ओंथोकपदा अमुक हेन्ना लायहन्नलबा अदुगुम्बा अखोगी मेथड अमा अदुगुम्बा सिस्टम अमा अखोई हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन ना इंट्रोड्यूस तौबनी हैदना अई लौजनी Sorok Atingbi High School Staff Taret Managing Committee ki mifam pangthokna lon hapsil lambagi mayuta Sorok Atingbi ki miyam amadi lekai ki club na school thingbagi khongjang sangsil lambadagi mahirui singi yenglaga ngarangdagi hangdokna tawbada Management Committee ki chairman amadi secretary ki maikaidagi staff hapsil lambagi firep handokle haiba thajaba piraktabana khoisaunaraba miyamna yanaba ama purakriba fawba school thingjile hairi hayeng fawbi manungda mong maril tana staff hapagi tabak lokalakpa natraga Lana hapsiluba staff taret loktole habagi chapsaba wafam miyamda thamdrabadi hena kanba khongjang sangsilagani oiraliba phibam asida jiribamgi tongan-tonganba mahiru organization sing amadi local MLA nasu miyeng changbiduna asumba warashin ama pubirau hairi ngaro aduga jiribamda leiba operation khudimana miyeng changbi wana ngasi ki solution hasunda leibiriba akoda leiba ko pajamiyamna akoi hanganjari Thawbal District ki ITB local da National Sports University linkalagani haina center amadi state government na yana karaba matungda andakta Union Minister of State Vijay Goyal na mafam chade saningde haina phongdok lamliba thaw wafam ase BJP amasung Congress anigi assembly mikal mamang asida animbatha ke rajniti toropani asigumba BJP ki marai ani longba aduga Congress ki na mabuk sengdaba asina Manipur ki sanaroi amadi miyam ki thamoida Tasona Tinbani Haina CPI Manipur State Council na Lawi Hari Hausi Wayaliba Fiba Masi Munna Yeraba Matunda CPI ki Maikaidagi University Asi ITB local ki Mafam Karadamak Lokshilaga Ayambadi local Asiga Tangnana Park Chowna Ladiba Laitem Manaba Jungmai Singda Savana Kwaidagi Afabo Oigani University Asigi Masagi Building Saringaida Komana Park Sports Complex ta University Asigi Academic Station Honaba Luinana Hayengdagi Hogodoriba Parliament ke Ningtham Mifamda Sports University ki bill pass tawnabasu takshili. Pawi Marathon atemba break amamo. Sangai Festival the Hangjagadoriba Pebet Designs Photo Studio Nagamapal Photo Thamam Lekaidagi Adongi Apamba Photo Ameka Leviduna Lucky Winner Oibiu Prizes Ring Adudi Miyamgi Hena Kodong Java Yinjanaga Lupa Chamanga Amadi Listing Chapigi Note Lobzegani Late Save Sangai Come enjoy the Sangai Fest and please do buy products from Pebet Store. Masi Awanu Poki Ahanba TMT Bars Industry ni Industry asi 1993 ki December thada linkha chekibani Saiji TMT Bars asi German technology na sajabani Saiji TMT Bars asi Awanu Poki ising sitka yamna chanai Aikhoina yum sajabada TMT Bars asi sizinajai Saiji TMT Bars Tempat sagat pa khudingmak aikhoi gi marup Hello Doctor, ISDB na solution numit kudingi numitang walang pung tarap taba matam da sandok sa live phoning program ni. Lag libetang tara taret solution numita Dr. Gokul Chandra Sharma, dental specialist na tharumasigi guest doctor oibigani. Topic na sopadagi ya kaiba tekpa amasung masig laying haibisini. Adom na call to biraka dabay ko number 2442336. Break matong damo ka na taram magsari. Mayang Infal contractor Thokiba Tawamada Mayang Infal Bazadagi Taruk Shiva Manipur Raffles da Habildar Oiba Saikom Kabi Chandrana Nomai Kaptuna Nupi Sinda Kian Ki Haina Pungdora Liba Wafam Adu Mahaka Makal Amatagi Mari Lena de Haina Ngasi Mayang Infal da Paumisinga Unavada Kabi Chandrana Pungdokre Yang Lem Tom Chowna Thokiba Tawdu Adu Kongkam Manglem Amasung Mahaki Machanupa Robindrona Sel Yen Bagi Matanga Thokiba Irang ni Haina Pungdoliba Wafam Adu Aran Bani Haiki BJP ki waka Nungyai Jaw na Pungdoropada Councillor Jivan Lata Manglem Amasung Robindro Wat Asina boycott Tawkiba Leiti Haiki Akogi Warshigi Wanadi Botar Janipan and Putere Lay Talipan and Putere Sida Pokham Robindro Gidamakta Apopa Pokham and Gidamakta Akoi Botar Chatu Karahan Mana support of the Legeri Matam Kurimako Tonga Hangani boycott of Lake Ma Katangi Wahan and boycott we have the boycott of Gani Haba Chimbalagadi, Kumujamki or Congress or Mizu Konama Famida, candidate Amadi Wakasu, when a boycott of a tie. Lamlai Kendra Manung Chanbat Tinsit Chingdagi Kamu Chingjin Fawi Lambigi Akupasing BJP ki Medep Ojanabasem Sariba KS Sarakumana Miangu Kusam Nadana Samson Cray Sanjamong Kuno, Sanjamong Kulen, Takel Kuno, Kulen, Amadi Kangu Jingjin Kulen, Kunogi kilometer Taramangaram Samba Lambigi Akut Pamapam Sing, Lebak Haiduna Mensin Bani,
case Sarakumar na lambi asi matam kaya gi mamangdagi government ta semjin binaba haizabada tabidabadagi khunja singna mangonda semjinana ba hairapadagi ahanbagi oina kom sing mensinbani makata na kari tawpa yabagi haibadusu yengsingdani lambi semba yauna miyangwi chawko thorangi thabok paikabada politics ke khudong chaba lawraga tawbanati miyangwi awaba asi yenglaga maki maikaidagi angamba puthokuna tawbani haike Thasigi tarukta andro kendragi manung chana lairiba changamdabi Purana Wali Masjidta Tanjim Ulma E Milia Yaripo Kobo Organization Amana loudspeaker sizinaduna Mikhal Mari Lainana meeting Taukiba Yaningdaba Pongdotuna Changamdabi Mathaklekaida Andro Kendragi Maulubi Singi Oiba Mifamama Pangtokre Masjidta loudspeaker amadi press meet Pangtokba Yaningde Masjidipu Mikhal Mafam Ama Ohenbiganu Haike M. Prithvirajna Moirang Kendragi Manung Chanba Kwakta Gram Panchayat ki Wat Mapan gi Manung Dalaiba Charu Amadi Ina Kupa Yumthong Kudingda Masa Hakthengana Changduna Jinga Yenthokre Manipur Library Association Asinduna National Library Chayol Thorom Manipur Public Library gi Holda Hokre Hautopagi Thoromda Manipur University of Culture gi Librarian Thonazam Khomdon Association ki President Kangjam Chao Susaruk Yake Chayol Thorom Asigi Manungda Angang Singi Layekpa Sareng Thiba Changdamnaba Amadi National Seminar na Chingwa Pangthokani Hairi Hauzik Sanabagi Pau Ngasigi Sanabagi Pau da Ambana Sinduna Yankai Suba Mr. Manipur Golden Jubilee Tharong Mari Lenina Pangtokadriba Man Visita Saruk Yanabagi Form Tazil Laba Sanari Sina Competition Asigi Matanda Kandan Nabagi Thorom Tazi Tang Taratare Kinutulpung Anita Bada Kumala Patareba Ambaga Officer Lakadamni Hari Lenina Tazi Tang Kulumdoida Kumala Park Indo Stadium da Ayupung Mapanta Bada Man Fiziki Pre-Judging Pangtokani Nimit asida lakhawtaba sanaroi sina makataba association asina wakat lawroi hairi makataba sanabagi pau boyai ni thousandagi khungbigani ngasigi sanabagi makataba pauda fencing Manipurna punna point niputaret phangduna kunmari suba junior national fencing championship ki overall team champion oikre Fencing Association of India gi miyeng makhada Manipur Fencing Association sinduna Kuman Lampak Indoor Stadium da thasigi tang tarani thoidagi state kolumdoigi nupa amadi nupi fencer chama supna mari na saruk yaduna chatharakhiba kunmari suba junior national fencing championship ngasi loisinkhre loisinbagi thoromda Manipur ki governor Dr. Nazma Heptula Minister I Hemochandra Fencing Association of India ki Vice President T.S. Joy Kumar Association Asigi Vice President Shiva Kumar Amadi Association Asigi General Secretary Ashok Dadarena Thoram Mapusing Oike Satharkiba tournament Asigi Ngasi Aroiba Numiki Sanakiba Nupagi EP individual da Punjab ki Tanishpir Singhana Services ki El Bhupenbu Mighty Biduna champion Oikre Nipi Masagi foil individual ki Pangtokibada Manipur ki Thoibi Devina State Asigi El Khushbu Ranibu Mighty Biduna champion Oike Nipi Masagi EP individual ki Pangtokibada Punjab ki Ina Arorana Manipur ki El Bidapati Pu Mighty Biduna champion Oikre Pangtokhiba championship asida Manipurna punna point niputret phangduna overall team champion services na punna point kuthramapal phangduna runners up amadi Punjab na punna point kulumdoi phangduna ahum suba position takhi Saruk yakhiba Manipur ki governor Nazma Heptulana Manipur ki sanari singi performance singi matangda thagatpa phongdol aduna mahangna hai and visited and enjoyed every area of Manipur to take back the sweet memories of our good state. These words, I thank the organizers for inviting me for this function. Pangtokhiba championship asida services na punna point kuntramapal phangduna overall team champion Punjab na punna point tara phangduna runners up amadi Manipur na punna point taret phangduna ahum suba position takhi Nipi Masagi overall team champion na Manipur na punna point nifu phangtuna takre Kerala na punna point nikunithoi amadi Punjab na punna point taratruk phangtuna ani suba amadi ahum suba position takhi Makong bathang taraba team singda Thaurambapu singna trophy medal amadi certificate sing piduna pungning thawatki State League Football
Tramatu Suba Manipur State League ngasi sanakiba matchda nako nabul mapalna trawkwa kaithilbu maitibu piduna Sathariba League asigi semi-final sangkre. Tha asigi tang tara Nepalda Neruka Football Club sangapungwa semi-final sanaragani. All Manipur Football Association sinduna Imphal gi mapal kangjibung Khumalampak Artificial Turf Ground amadi Khumalampak Main Stadium da Khumukcham Ingwasa Singh Memorial Trust ni sponsor tawduna mamang thagi August ki tang 12 dagi state asigi masak nariba team tara nithoina saruk yaduna chathariba sahi sigi 32 suba Manipur State League ki ngasi sanakiba match da league table da 3 suba position takiba nako nambun mapalna ani suba position takiba trawkwa kaithelbu penalty da maithiba piduna semi final sangkhibani. Team animangna apiba matamda goal amamam chanaduna draw satpadagi kick from penalty mark na decide tawda nako nambul mapalna trawkwa kaithelbu goal manga ahumda maithiba pikhi apiba matamda sankhiba nako nambul mapalgi goal adu Julian Kaisingna match ki 38 suba minute sankhi trawkwa kaithelgi goal aduna El Sanatombona match ki 13 suba minute sankhibani kick from penalty mark ta sankhiba nako nambul mapalgi mai papagi goal mari adu TS Ngauba Golmai Anthony Kabui K Suraj amadi CS Rosanna Sankhi Trawkwa Kaithilgi Golani aduna K Phalguni SS Mairabana Sankhi match asida Trawkwa Kaithilgi sanaroi S Biba Maitei K James amadi Nako Nambur Mapalgi TS Deepak KS Milan amadi S Sundarda center referee na unsporting behavior kidamak yellow card utkhi ngasigi match asida maiti khiba Trawkwa Kaithel thasigi tang 13 FC Jalen Sadar Hills ka quarter final match ta thengnaragani hayeng nungthil pung ama makhai tabada M Khabam amadi Nisa Thangmaibanga sanagani. District Football All Manipur Football Association sinduna Khumalampak Artificial Turf Ground da team mangana saruk yaduna thasigi tang 15 dagi chathariba Kunsuba Sub-Junior Boys Inter-District Football Tournament ki ngasi sanakiba ahanba match ta Imphal West District Football Association na District Sports Association Kakchingbu goal Nepal anida maithiba pikre. Imphal West District Football Association ki mai papagi goal singadu Khenjit na goal ahum Payanandana goal ani amadi Malemnganba Hitler amadi Ingsan na goal amamam chanduna match asi mai paki maiti khiba DSA Kakchingi goal ani adu Ijaz Ahmad sankhibani. Tournament asigi anisuba match ki sanakibada Imphal East District Football Association amadi District Sports Association Bisnupur goal amamam chanduna draw chatkre. Imphal East District Football Association ki goal adu TS Thompson na sankhi. District Sports Association Bisnupur ki goal aduna Bishal na sankhibani. Cricket Young Welfare Club Langthaban sinduna Langthaban Public Ground da team tara tarukna group ani thokna khaidoktuna thasigi tang tara mari digi chathariba YWC Trophy Cricket Tournament ki ngasi sanakhiba match da Eagle Eye Khetrigau amadi Night Watchman mai pakre. Tournament asigi ngasi sanakhiba ahanba match da YCCA sajingna toss ngamduna ahanba batting tawada over tara nithoida wicket mapal turaga run nifum doi khak lokhi. Masigi pakhumda Eagle Eye Khetrigauna anisuba batting tawada over Nepal da wicket mari turaga apiba target adu yogduna match asi mai pakhibani ngasi sanakhiba match asida Eagle Eye Khetrigau gi Sandipna wicket ani amadi run 15 logduna man of the match takhre. Tournament asigi anisuba match ki sanakibada Night Watchman na YC Bamun Kampubu wicket Nepal da maithiba pikre. YC Bamun Lekaina toss ngamduna ahanba batting tawada over tara humdoi da wicket mapal turaga run yakhai mathoi khak lokhi. Masigi pakhumda Night Watchman na anisuba batting tawada over tara nithoiga ball ahumda wicket Nepal turaga apiba target adu yogduna match asi mai pakhibani. Match asida Night Watchman gi single na wicket ahum logduna man of the match takhre. Thagachari boyai ngasi nomu oiba engasagi pawmu phongbigani ngasi nomu gi oikhiba engasagi pawda ICAR Lamphel Patagi phangba pawgi matung inna ngasi gi khwaidagi sakhiba degree Celsius 13.2 khwaidagi ingba degree Celsius 12.3 Nuksita yauba ising manin gisang ayukta sa da marpu tarataro nungthilda sa da yankay humdoy oiki.
ngashigi nong chukide Loisapudha maruiba pausing amukana tujari. Civil Society Organization kharaga loinana Sarai Hills District Demand Committee ki mihut kanguna Sarai Hills Pithong naba Chief Minister ga wari sanabada Chief Minister na ayaba piba ngamkhiroi harakre. UNC ga Delhi da sanakiba wari yanaba purakidre blockade makha chathakigadori. Amade Sydney Singhi Kusuman Henga naba cabinet warep laukre. As TV na pizza pa pau mata sa sandali ni tabi usung bukan nak.